Henry na picture gi makhutu chena paisilai. Vijayalakshmi na, "Now, kaino nang tawrise?" Henry na, "Masi aigi panthung ni iche." Vijayalakshmi mitlu-dagi pirang sinthana, "Nangbu ma natradi nupi amta leitrabo?" Henry picture gi makhutu hena chena paisilaga, "Lei, yam lei. Paglaba chauraba male prithvi sida nupi kaya lei. Adubu aigi thamoi sidi supnatagi ama khaktane. Pikraba aigi thamoi bu laksinba phajinba punsinba ngamba mana aigi thamoi gi rani ne. Leimana moi machin manau sina imung se semjilabra kainom tawre." Thembi mami tukhana picture de yengai changsilaga, "Nache engonda fo nangna fazana singnaraba oire ko." Picture Henry gi marumda changsilaga leimana, "Yaima nangna ahalla maleriga se amata udrene. Ekhoi gi izat yengdana nangna tawningba kusi tawrise kaigino." Henry na, "Aina kayarak fazana haikre. Noi naigi wa tabi kibra." Nilamna, "Machi tawngam bisisu yumsida lakna leire. Nupa phaba hibi picture uchi sajong bisisu mi lairoi dori." Vijayalakshmi sangsilaga picture da fudoi gi tawrai, "Nangna imungse tangoi tahando kya watlige?" Henry na sathatlaga picture gi mangda lepaga lei, aduga khumai, "Ai leiringai magi masa kanamtana sokpa yaroi." Asi haraga Henry yam sauna picture gi makhutu pairaga chingduna pusinkhre. Picture mitlu-dagi pirang lepa leitana sentharai. Chimbal thongda momon minoksu tamlakli. Nushiraba Henry gi maithong yengjaraga awaba pumba kaukhibaga chap heng manai. Henry picture bu ka manungda pusilaaga thong lonsili, aduga famungda famduna thami. Henry masadu asauba handre, mamittu imo ngangi. Picture sangsilaga fagi tawrai, "Kaigino nangna thongga lonsilisiba? Ai kaisu cheloi ko." Henry mamittu suklap yengai. Picture su Henry sauba fanaba kaino yam hairai. "Saudo baina saudraga nangna sauriba. Tadro nang." Henry kemta khumde tumina adum lei. Picture di makhwanga metlaga amuk taiba loire. "O nang khumarai. Phai aduidi ai chatle ko." Picture si hairaga chatpa sai Henry na khamakna bahaina. Adubu Henry di hanna fau yengakte. Picture madu uraga prok chakpa haidu oire. Fidring chongaga perei, "Nangna ibu nusiba saraga aibu lawbiba kemta su haidaba. Aina chatni haise phagi nate ko." Handakti picture su sauningle. Awai tana thongdu hangdoklaga chatke tawi. Henry sangsilaaga picture bu tak phai, "Nakhongdu thudek piu haibro nang." Picture kapngang tawrai, "Taningde aingonda kemta hairagano nang. Aina yumsida karamba phibamda leini haise nang khangdabro." Henry picture bu pamkhatli, aduga, "Angang nang chayamni no ai sauradi ko." Picture mathong maramga khangbaja nate. Magi thokpa pangangda ngangi, "Nangna aingonda kemta haidri natra. Mina duklakjana ngangi ba mayamse. Nangna aigidamag lepi khallaga aina laaga." "Masi yengone aina kaidawrage ha? Ai nang nusidi haibra?" Picture machin thirai. Henry nokthorai, "Sireda aidi pele haisini ko na. Nachin thiba yam haibrabu ngasine." Phuro se." "Masibu hanubi maya yaudabinaga olakpa jalo?" Ole nang kaidawge haibino?" "O tabra isibia tadrona." Picture makhutu manada mensilaga, "Tade asai satho." "Adudi papimda tawro." "Kaino papi haisina?" "O khangdrana." Khanjade imana hek pokpadagi tawraktri." "Senge." Picture khon kalaf, "Ho senge singtrik senge." "O aduidi fare aina adugi class hoktaredana." Picture ikairap tawna mamaidu laithokre. Henry picture bu chingsili aduga mano oina tawsili. Picture arai ke suktoaga, "As hainade." Henry na, "Masi magi machinse handene se. Ai am tairu zarukige nang kaida nam thokro." "Is aide luzamine se ga haidong male." "Or henna saktuga yam lemdawga male. Aduga di pura onare. Hainade cho overacting do ai am tuka chaiko." "Sibu kaidaraga itudo oina jabane. Mimang thokna tawrubra iba. Wale romance horakta ngairi ko." "O wari ge oiradi apaba reader singsa loirani. Sibu wari ne kaina tuka chai hainarani." "Kaigi hainadaba? Love story haisa. Hero heroine ge romantic khara yaudrade kamai wari do mapung faba oidorige. Nang khangdra mi Titanic kaida Rose ka Jack gi love story ka do. Sida nate mi fajaba romantic story yam laye. Romeo Juliet kaido nang tajadriba. Mumtaz Shahjahan gi wari ga do tadribana. Taj Mahal ga Saki haiba wari do ai livige se nongma. Tarzan dagi writer amu ondoro batawrise. Ai di pel he yarem da thokrajo."
Henry noknokdana thokre magi library da changaga leikre. Picture di barum duda pura sangsara amada leire. Irugadu luba loiraga dress tu amuk sechili. Picture frit tu thongda pallaga phibam chadana segaire. As mahapapi gi machasidi. Picture su upai leitre. Adwaida leiramba Henry gi furit ama lisili. Amuk su Henry buthirei. Da tabra kai leige. Henry na somda leye sida lao. Picture furit tuga yam tan lai. Henry picture ubada. Kai na tawri dia. Picture kap thorei. Mina khara ikai dana leiringai sida mana amu ikai ba pisilai. Henry picture gi makhutto ta pairaga singsili. Aduga magi tampakta famhali. Kai gi kapina mi dadana phagi taraga. Nangna noksila inatra. Ai sili tradi kai le toino ba. Amadu su segai khre. Sorry. Ai matungda no oroi bako. Dada leiba chatke bako. Ai tomta thamam doi ba. Nanga kona chase ngasi di nungai te ba. Hoi yam thuna la oka. Noi gi Tarzan family sa ai yam haina de. Lak toine. Ado nangi kai leiro oge. Yare kem leira kanu chaning de ba. Aseng ba chaning da bra. Chadi yam chaning e ba. Ado ikai zeye ngasi da la aga po leiro kai na haibadu. Asi hairaga mamai du khumjilli. Henry na makuttu lauthoga hairai. Hauji fo aingon ikai ri ra. Hayeng hang chitai di haurani. Ado ngasi di nang na khangna taur oba. Henry picture bu nungsina rai bakta chupi. Chatlage ko fajana leramo mapan thokano bunna fakhine ba ko. Picture nok laga thoi. Henry su chatkre picture di ka manungda matomta dum leire. Picture ka manungduda amu ko yengi. Henry gi famung nakanda upu maja amalai. Madu gi thongduda bag mari amakha machet ama thoklai. Picture changsilaga bag tu lakthoklaga yengi. Adubu picture mami tu lakthoklaga machinda solai. Ai gi bag se nangi nafam dadi kamdauna. Picture ningsinglai. Thembi na magi thawai kanbiba nupadu sanini haikibadu. Picture masada khangingba kaya na pik thalare machinda solai. Ichi na aigi ifamda minamba ngali jala. Ai masi khangdokpa chumi. Picture makhada mache vuthi batholai. Somda picture na litliva furituga mayam du uvada hainadaba ama oire. Mitna ba haidu tasengna oire. Muthina is tukachehe kaine na tawrino. Laimana oktabi marakta horakpai haunabi mafamsida utholakano khangaba. Picture di ikai bana su loire. Karibu haiba ngamni tuminna luktharaga leire. Nilamna oi sidala. Picture mapi du taitholaga. Iche aibura. Nilamna nang natradi naparo. Picture su tapna chatli. Nilamna nakuto tingtho. Picture di kemta khangja banate. Makhut macha du tingthorai. Nilamna kandagi thau asaba leiribadu haijilai. Picture di ngayakta ngawkri. Ima sire ayo. Picture di khang bangam dadana laimaida fiding chongaga kaptuna lay. Thembi madu yeng bangamdre. Tumina machindu mensilaga magi ka manungda changkre. Som de Henry na. Ai wala yaramdre. Henry su amuk mayumda gari mamai lerei. Som da di loire amuk toiba mayamduna ngangbane. Thembi fana saujarasu picture bu yeng bangamdre. Machinda solai. Ichegi picture na chedi mafam sida pangal thok pangamdre. Nang na chebu warauga nuko. Aina nang bu sauri ba chairi ba mayam se. Nang bu nungsibagine. Mi na ngangi ba tauri ba mayam se. Iche na fana warasu nangonda di tawhaning di e. Vijayalakshmi su ngangai. Nang sia fana nungsirambane. Adubu hojikti hu tare bu khari. Kaishu khangjadaba aigi inau anibu nangi langda thuhanba. Laimana asuk chawkhatla matam sida noina tawridugi dandidine. Nasasingdo machet setlaga thum mek chaisinba. Picture di masadu khang bangamdre. Makhadagi hawalake tawi. Adubu muthina muk inthui. Picture kapanatana upai leitre. Machinda solai. Dada aibu sa insaba mayam sigi maraktagi amukta kanbiyo. Mayam du ngang bane laubane nok bane tauri. Talak tu da Henry thong du hangdok laga changai. Taurami ba fibam du ubada. Isibe. Picture mami tu lak thok laga. Da. Picture di Henry ubada kanna kapai. Nilam laima muthi Vijayalakshmi su yauna pakhatle. Henry picture gi makhutu ubada chensile. Kaina tawrisa kanana no. Picture kemta khumde tumina kapi. Henry di sauningle maya chiklaga. Aina hangisi kanada no. Picture mangak tu nomi hayu haiba yadre. Henry di mai haure. Picture da oina mamai da thazilai. Nang naron thok dabra nachindo khumbangam dabra.
Henry hawalaga mayamduda onsilai. Si kanana tauge nasana khangna tholau natradi natai kya saroi. Mayamdu kirup yengdana lairi. Henry dhap tawmanbadagi muthina hairei. Tayai moi mache thembinane. Henry picture da yengai. Picture du mamitu lauthoklaga natte haina mangaktu nomi. Henry kemta wahang pahong naidana kitchen da changkhre. Aduga ising asauba khara puthorai. Mayamdu madu ubada kinare. Wadi ngangde tuminna lainai. Henry ising du puraga thembigi ka da changki madu ubada Nilamna reaction panba khawre kamdawe. Muthi su machin ka du faina noklaga tas kamdawe noi nachina na. Nilam picture da onsilaga aikhoina tawba thabak singse he khaidokpada nang hingna fomengo. Tanja du da karom daino khangaude. Henry na ising asaubadu Nilamga Muthiga gi makokta jom launa hizilai. Nilamga Muthiga oi masire. Henry kon kalap siro noida yum sidagi sira fadawne. Migi wakal chenda badoi dine sijagro. Leima masadu pakhatna yaima kaino na tai masida. Henry na itai ma haiba laite ima haiba laite sa olade yum sida leiba yaroi sarang da thamdawba nupi oigera nupa oigera matungda dine amta lemna tharoye. Vijayalakshmi kapai. Now kaino nang tawri mayam sibo nang nachena ma kaisu amta udre nang nupi na mahele chatle. Henry penda na khumdorei. Marana kongoi chalaba ivaido. Ichena aduki matik nungsibagum ai sumabu thawaidagi mahele mangondagi henba karamta laite. Vijayalakshmi khonjel kanna now. Henry hanna faw yanglamdana picture bu ka manungda pusinkre. Vijayalakshmi leimaida haitharai. Mayamdu loina chensinare. Nilamga Muthigadi asaubana ngawkhre. Mai thokpa chenakhre. Thembi su Vijayalakshmi bu moi khara tawraga magi kada pusinbirai. Picture na da chalo ichegi manakta chalo. Henry sauna chalo moi khara hemankhre. Asi hairaga picture gi makhutu yengi. Adubu picture na makhutu chingthoklaga hairai. Yare da chalo aigi siko na yengba yaye. Henry na nang su fugalakani kaisu nataba kanana nachin kanba ngangdo kanana tumin tara laine. Picture kapai da nang aibu nusi haidaine. Henry picture bu mathanungda chena konsilaga nusiye nang di aigi thawai ne nang yaudana ai kaisu tawba ngamoi. Chalo adudi ichegi manangta yare se ada hidak taibige se. Picture paithoklaga talicho ai ngairamdoine ichegi manangta hana chaloba aduga tayo ai ngairamgeba. Henry picture gi mamaida tapna siklaga ningai chawbiside leiramo ai ngangtang chatluge. Henry su machegi manakta lai. Somdana Vijayalakshmi aigi naudo kadai chatkrege mache aibu thadoktu na chatkre. Nilam masadu yadrabani thawoina higaiwa tawba lai. Masi nupi se faroidori Newton su asuktina soktana koma da laido hauzik fo gyan tadana adu su mana thawjilagane waga lolanba oiramni ngarang noi tamojong na hairakpane. Wahai du tabada awaba amagi mathakta awaba amamu hapaga chap hemanakre. Vijayalakshmi ga thembiga gi thamoida mai chure. Vijayalakshmi yang warau na solai. Ibungo macha iche di nangi phibam khangludre iche yang ware. Nilam sukapaga ai doctor chatradi yararoi phibam se leiba yadre. Leimana imau ibema nanga Muthiga driver ama tawraga hek chatlo nangna khara fare Muthi du ngawdana chenkrabane amta yengbirucho. Nilam su ngangba yaba nganglamdaga chatkre. Vijayalakshmi di kappada loire. Thembi di kaidogdoino khangdre uchuk amagum leptana lei. Henry ka manungda changai madu ubada Vijayalakshmi kapaga now kaigino nangna nache engonda asuk chawna minamiba. Henry di tasengna khangjaba natte Newton gi maramda khangre haiba. Icham chamna hairai. Iche aina kari minamba thabak tawkhrage. Vijayalakshmi na nang ibungo machagi pau amata engonda haidaba natro. Henry khangpre khangi machegi manakta sangsillaga Vijayalakshmi gi makhutu chena pairaga hairai. Iche ayam lale pau do aina hairaga iche ningai khiroina tawbane. Vijayalakshmi na ibungo machagi fibamna asuk kaina leiraga nangna nupi ama puraga laise kemta thoksadaba. Henry na nate iche masidi iche khoina ne phajaba wahaina moida tawramadi thohaningdaba kayase amata tawramoye. Vijayalakshmi na nangbu ngawrabo ibungo machase kemta nusidrabo mana asuk fibam kaina leiraga nangna tawrise kaino. Vijayalakshmi thembi bu amuk chingsilaga
nanaw nupis ingo mana sumna leiraga nangna hairang chaduna chinduna leini sinatro Vidyalakshmi gi marau leiba atra yamba wahai mayam du taraga Henry nungaitaba pendaba kayana fumbangnare Vidyalakshmi amuksu chalo nachana supoktuna leiro nangna imungse palaga nungaina lehoro Henry mamitu imu nganglaga hairai aina ngasi wasakli ibungo machana magi hanagi fibamda laktrigai ai maga aron mamari amata thamaroi mase ai gi lengdraba wasakne Vidyalakshmi hawjikta momonok laga aduni nupadi nupa thoktongni nang ai gi nauni kaisu ninghanaba tawgano nangi nungai basu matamna soidana purakani Henry machegi makhutu chena pairaga hairai ibungo machagi fibam se oihaliba misakto hawjik kana thiriye hek phongbaga ma lemna khaktaroi Vidyalakshmi na matik thokpa chairak pigadawni Henry na ichena masi matangdi ayaba pibiyo Vidyalakshmi na hawjikti inauna haiba ayani kaino hairo ichena picture buna chani khalaga loksilo aina yumda laitrasu ichena wadu haiba loide Vidyalakshmi na madu yaroye nangna ngasi wasa ibasa ngakna chatpa ngamo nangna madu ngakna chatpa ngamlaba nangi mai pakpa numittuda ichena mabu aigi hek pokminaba ichani haina loksin mangamni ngangnariba mayamdu taraga thembi masadu leiba yadre mapuroibagi awaba maichakpu khangadra pictuna wana mapunsi leladra khanbada thembi ngauri tuminna magi katamna chenkhre Henry na iche ai soidana mai pakna bohnagani asi hairamaga chatkhre leima khakna noglai khamdawe sigi mikupsine aina ngairakpa picture haibi tawngambise sigi tanja sida tanthoknaba kanna honagani Vidyalakshmi na ima adomba wamta aingonda palakano nawgi wasakta aisu lepe wasaksina mai paadi aisu aigi ichani khana mabu loksingani somdana picture makhut asabadu yengaga Henry lakpa ngaiduna leire Henry ka manu hek changakpaga picture gi masak ubada miludagi pirang ihaurai picture sangsillaga Henry gi makhut pairaga chingsilli aduga famungda famhalli picture na da kaigi kapino ai kaisu tawroi haiba se adumaina kapkanoba ai yengba nungaitiye Henry gi thamoi puba ngamdre picture gi icham chamjaraba wahai singdu tabada kappa khangzilaga chimbal thongda momonok sinai nangsa yam nusiye adugine aina kapise ada nang aibu thadoktuna jatkinuko matam amada warauduna Henry gi marau leiba wahai singdu picture di kemta khangjaba natte icham chamna khumai is aidi kaidobai nangbu thadokdoiba ado kaigumba nangna aibu miraiba mikupta aigi roibasu oini wahaidu haiba loiba nangde Henry na picture gi machindu mensilai kaino nangna dumai haiduba matungda hairaroi hayo dada lale hayo hairocho aidi hekta sidoine Henry sagwalai nang hairaroi haiba natra nang aibu nusidaba natra picture Henry gi matha nungda sangsilaga nang adumaina haino ai nangbu yam nungsiye Henry masadu leiba ngamdre picture gi matau yenglaga Henry picture gi makhutu hidak taibire loiraba tungda hifanduna thamlamme aduga mana washroom da changi Henry pendaba nungaitaba awaba kayadu lotna thamoi sokna kapchai ngayak tang leiraga Henry thoklai adubu picture di tummaga leirami Henry changsilaga picture gi mamaida nungsina nanbi aduga marai bakta chupirei angang nangi narai bakse onthokna thidako lakiniye nangi suma tamama masi faudi nang aibu waraunuko nangdi akhangkan bine aigi thanungda lengdana layuko Henry kappaga mapidu taithoi aduga tumina thokre chak lauba lai somdana Vidyalakshmi na thembia kemta khangano hayeng inamaga punna sase thembi mapi ira chelai adubu khangzilaga hairai hoi iche Henry ubada Vidyalakshmi na now saksi sida dum chage hairo Henry na iche ai ngasidi maga manungda punna charage Vidyalakshmi na hoi iche sembirake ado tamunansu ada leirido paus amta phauna de kamai tawrage Henry na aiga phauna ye iche police kara su thambane Vidyalakshmi na hoi ai su hayeng chatke Henry na hoi itay makoy de Vidyalakshmi na doctor dai halaktriye Henry na oh fare moi matungda tawradiba Vidyalakshmi na yare se to chak sida leire Henry chak tu puraga kakhalai table da thamaga picture bu hawdoi isibia tabro se hogolo chakra sa seba
ꯑꯁ ꯇꯜꯂꯤꯍꯦ ꯃꯤ ꯃꯪꯒ ꯅꯨꯡꯉꯥꯏꯔꯀꯥꯟꯁꯤꯗ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯀꯔꯤ ꯃꯪꯕꯪꯏꯕ ꯄꯤꯛꯇ꯭ꯔꯨ ꯅꯣꯛꯂꯒ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯗꯨꯕꯨꯔꯥ ꯅꯪꯁꯦ ꯃꯄꯥ ꯑꯣꯏꯔꯝꯃꯤꯕ ꯑꯩ ꯁꯤꯔꯦꯗ ꯍꯦꯟꯔꯤ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ ꯑꯗꯨꯒ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯄꯤꯛꯇ꯭ꯔꯨꯅ ꯇꯨꯡꯂꯣꯝꯗꯒꯤ ꯁꯠ ꯂꯥꯎꯅ ꯆꯤꯡꯏ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯅꯪꯕꯨ ꯑꯁꯨꯛ ꯌꯥꯝ ꯅꯨꯡꯁꯤꯔꯤꯁꯦ ꯍꯦꯟꯔꯤ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯂꯒ ꯃꯄꯤꯗꯨ ꯇꯩꯊꯣꯛꯂꯒ ꯀꯞꯄ ꯈꯥꯡꯖꯤꯜꯂꯤ ꯁꯦ ꯆꯥꯛ ꯈꯔ ꯆꯥꯁꯤꯜꯂꯣ ꯄꯤꯛꯇ꯭ꯔꯨ ꯀꯦꯔꯒ ꯍꯥꯏꯔꯛꯏ ꯏꯟꯕꯤꯌꯣꯕꯁꯦ ꯑꯩ ꯈꯨꯠꯁꯦ ꯆꯥꯕ ꯉꯝꯃꯔꯣꯏꯕ ꯍꯦꯟꯔꯤꯁꯨ ꯆꯥꯛꯇꯨ ꯂꯧꯔꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯏꯟꯕꯤ ꯄꯤꯛꯇ꯭ꯔꯨꯅ ꯑꯌꯥ ꯆꯥꯛꯀꯁꯦ ꯁꯅꯥꯒꯤ ꯆꯥꯛꯀ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯌꯥꯝ ꯍꯥꯎꯋꯦ ꯍꯦꯟꯔꯤꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯊꯋꯥꯏꯒꯤ ꯇꯥꯔꯖꯥꯟꯅ ꯆꯥꯛ ꯏꯟꯕꯤꯕꯩ ꯃꯁꯤꯗꯤ ꯁꯦ ꯆꯥꯛꯁꯦ ꯈꯔꯒ ꯆꯥꯁꯤꯜꯂꯣ ꯑꯗꯣ ꯗꯥ ꯇꯥꯔꯖꯥꯟ ꯑꯠꯆꯥ ꯅꯪꯒꯤ ꯇꯥꯔꯖꯥꯟꯗꯣ ꯍꯥꯏꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯕꯣꯅ ꯇꯥꯔꯖꯥꯟ ꯍꯥꯏꯁꯤꯅ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟꯅꯦ ꯈꯪꯉꯕꯣ ꯍꯣꯏꯁꯦ ꯑꯣꯛꯑꯕ ꯅꯪꯁꯨ ꯆꯥꯊꯣꯛꯑꯣ ꯍꯦꯟꯔꯤꯁꯨ ꯋꯥꯁꯔꯨꯝꯗ ꯆꯪꯉꯒ ꯃꯈꯨꯠꯇꯨ ꯍꯥꯝꯗꯣꯛꯏ ꯑꯗꯨꯒ ꯃꯤꯔꯔꯗ ꯌꯦꯡꯉꯒ ꯃꯄꯤ ꯏꯔꯥ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯀꯩꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯑꯩꯅ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯅꯪꯅ ꯈꯪꯉꯒ ꯑꯩꯕꯨ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯅꯤ ꯅꯪꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯅꯤꯡꯒꯅꯤꯌꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ ꯈꯨꯠꯇꯨ ꯍꯥꯝꯕꯗ ꯁꯤꯔꯕꯣ ꯍꯦꯟꯔꯤ ꯃꯃꯥꯏꯗꯨ ꯇꯥꯊꯣꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯇꯥꯋꯦꯜꯗꯨꯅ ꯇꯩꯊꯣꯛꯑꯒ ꯀꯩꯝꯇ ꯇꯧꯗꯕ ꯁꯥꯔꯒ ꯆꯪꯉꯛꯏ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤꯕ ꯆꯥꯛ ꯆꯥꯊꯣꯛꯑꯣ ꯇꯨꯝꯅꯕ ꯍꯦꯟꯔꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯆꯥꯛꯇꯨ ꯈꯔ ꯆꯥꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯑꯁ ꯅꯪꯒꯤ ꯆꯥꯕ ꯊꯛꯄꯩ ꯃꯇꯥꯡꯁꯤꯗꯤ ꯇꯥꯔꯖꯥꯟ ꯑꯣꯟꯕ ꯉꯝꯗ ꯇꯥꯔꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤꯗꯧꯅ ꯍꯣꯃꯣ ꯏꯆꯨ ꯆꯨꯈꯩ ꯆꯥꯕ ꯍꯦꯟꯔꯤꯁꯨ ꯈꯔ ꯆꯥꯔꯒ ꯃꯄꯥꯟꯗ ꯀꯣꯜꯂꯤꯛꯁꯤꯡꯗꯨ ꯄꯨꯊꯣꯛꯏ ꯃꯤꯒ ꯀꯧꯗ꯭ꯔꯦ ꯍꯦꯟꯔꯤ ꯆꯪꯉꯛꯄꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯐꯃꯨꯡ ꯀꯥꯗꯨ ꯌꯥꯝ ꯅꯥꯟꯅ ꯊꯥꯔꯒ ꯊꯝꯂꯝꯃꯤ ꯍꯦꯟꯔꯤ ꯅꯣꯛꯂꯒ ꯌꯥꯝ ꯊꯨꯏꯌꯦ ꯑꯗꯣ ꯅꯪꯒꯤ ꯐꯨꯔꯤꯠꯁꯦ ꯑꯗꯨꯝ ꯂꯤꯠꯂꯒ ꯇꯨꯝꯃꯒꯦꯀꯣ ꯍꯣꯏ ꯂꯤꯠꯂꯣ ꯑꯌꯥ ꯌꯥꯝ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯖꯗꯤꯌꯦ ꯍꯦꯟꯔꯤ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯀꯩꯕꯨ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯦ ꯄꯤꯛꯇ꯭ꯔꯨꯅ ꯄꯥꯈꯠꯄꯤꯒ ꯇꯧꯔꯤꯌꯦ ꯃꯁꯛꯁꯤꯒ ꯍꯦꯟꯔꯤ ꯆꯪꯁꯤꯜꯂꯒ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯃꯨꯡꯗ ꯁꯨꯝꯕꯤ ꯌꯥꯔꯦ ꯇꯨꯝꯃꯣ ꯄꯤꯛꯇ꯭ꯔꯨꯅ ꯅꯪꯗꯤ ꯑꯉꯥꯡ ꯌꯥꯔꯦꯁꯦ ꯇꯨꯝꯃꯣ ꯊꯦꯡꯉꯦꯕ ꯗꯗꯥꯁꯨ ꯇꯨꯝꯃꯗꯣꯏꯅꯦ ꯏꯁꯩ ꯑꯃ ꯁꯛꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯇꯨꯝꯃꯣꯏ ꯍꯩꯇꯦꯀꯣ ꯅꯣꯛꯅꯔꯛꯀꯅꯣ ꯍꯪꯉꯣꯏ ꯈꯣꯡꯕ ꯃꯥꯜꯂꯦ ꯍꯥꯏꯔꯛꯀꯅꯤ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯅꯪꯅꯕꯨ ꯁꯛꯑꯗꯤ ꯁꯥꯒꯔꯒꯤ ꯃꯨꯍꯤꯅꯤꯅ ꯀꯩꯕꯨ ꯍꯦꯟꯅꯦ ꯃꯥꯏ ꯇꯥꯔꯖꯥꯟ ꯍꯦꯟꯔꯤ ꯅꯣꯛꯊꯣꯔꯛꯏ ꯃꯁꯤꯗꯤꯕ ꯍꯣꯏ ꯁꯛꯑꯒꯦꯁꯦ ꯍꯦꯟꯔꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯏꯁꯩ ꯃꯌꯦꯛ ꯑꯃ ꯅꯨꯡꯁꯤꯕ ꯁꯨꯔꯒ ꯂꯣꯏꯅꯅ ꯁꯛꯂꯛꯏ ꯍꯦꯟꯔꯤꯅ ꯏꯁꯩ ꯁꯛꯄ ꯂꯣꯏꯔꯛꯄꯗ ꯄꯤꯛꯇ꯭ꯔꯨꯗꯤ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ ꯍꯩꯃꯥ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯐꯩꯖꯨꯞ ꯐꯖꯅ ꯁꯨꯞꯄꯤꯔꯒ ꯆꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯄꯤꯛꯇ꯭ꯔꯨꯅ ꯃꯈꯨꯠ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯔꯤ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ ꯑꯉꯥꯡ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯦ ꯅꯐꯝꯗ ꯄꯤꯕ ꯉꯝꯃꯣꯏꯗꯧꯔꯦ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯕꯨ ꯇꯨꯝꯍꯜꯂꯝꯃꯒ ꯃꯣꯟ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯁꯣꯐꯥꯗ ꯇꯨꯝꯕ ꯊꯦꯝꯃꯤ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ ꯑꯉꯟꯕ ꯑꯌꯨꯛꯅꯤ ꯄꯤꯛꯇ꯭ꯔꯨ ꯎꯏꯔꯨꯝ ꯇꯧꯔꯒ ꯃꯈꯨꯠꯇꯨꯅ ꯍꯦꯟꯔꯤꯕꯨ ꯐꯃꯨꯡꯗ ꯃꯥꯔꯛꯏ ꯍꯦꯟꯔꯤ ꯂꯩꯔꯝꯗꯕꯗꯒꯤ ꯄꯤꯛꯇ꯭ꯔꯨ ꯃꯃꯤꯠꯇꯨ ꯄꯥꯡꯊꯣꯔꯛꯏ ꯍꯦꯟꯔꯤ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯔꯛꯏ ꯍꯦꯟꯔꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯒꯨꯗ ꯃꯣꯔꯅꯤꯡ ꯗꯥꯔꯂꯤꯡ ꯃꯆꯥ ꯄꯤꯛꯇ꯭ꯔꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯄꯨꯡ ꯌꯦꯡꯏ ꯅꯪ ꯑꯩꯒ ꯑꯝꯇ ꯍꯧꯗꯣꯔꯛꯇꯕ ꯑꯁꯤ ꯍꯥꯏꯔꯒ ꯏꯔꯨꯖꯕ ꯆꯦꯟꯗꯣꯏꯒꯤ ꯇꯧꯏ ꯍꯦꯟꯔꯤ ꯄꯤꯛꯇ꯭ꯔꯨꯒꯤ ꯃꯈꯨꯠꯇꯨ ꯇꯥꯞ ꯐꯥꯏ ꯕꯨꯠꯀ ꯊꯦꯡꯅꯔꯁꯨ ꯇꯝꯅꯕ ꯅꯪꯍꯧꯔꯣꯏꯗꯣꯔꯤ ꯊꯥꯗꯣꯛꯑꯣꯁꯦ ꯑꯩꯕꯨ ꯃꯧ ꯑꯅꯧꯕꯤ ꯌꯥꯍꯧ ꯊꯦꯡꯕꯤ ꯍꯥꯏꯅꯔꯅꯤꯌꯦ ꯀꯩꯅꯣ ꯃꯁꯤꯕꯣ ꯇꯤꯟꯊ꯭ꯔꯣꯛꯇꯧꯅ ꯃꯔꯩ ꯍꯦꯛ ꯇꯥꯔꯒ ꯐꯤꯗ꯭ꯔꯤꯡ ꯆꯣꯡꯉꯤꯁꯤꯕꯣ ꯄꯤꯛꯇ꯭ꯔꯨ ꯍꯦꯟꯔꯤꯒꯤ ꯃꯈꯨꯠꯇꯨ ꯁꯦꯠꯇꯠꯂꯒ ꯂꯧꯊꯣꯛꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯊꯥꯗꯣꯛꯑꯣꯁꯦ ꯃꯇꯝ ꯈꯔ ꯊꯣꯛꯄ ꯌꯥꯔꯣꯏꯌꯦ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯂꯩꯌꯣ ꯄꯤꯛꯇ꯭ꯔꯨ ꯁꯨꯛꯇꯣꯛꯂꯒ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯩꯕꯨ ꯃꯔꯨꯝ ꯀꯣꯜꯂꯒ ꯂꯩꯌꯨ ꯍꯥꯏꯔꯣ ꯃꯇꯝ ꯈꯔꯗꯤ ꯂꯩꯌꯣ ꯑꯗꯣ ꯑꯩ ꯕ꯭ꯔꯦꯛꯐꯥꯁ ꯂꯧꯔꯛꯀꯦꯀꯣ ꯏꯔꯨꯖꯕ ꯂꯣꯏꯔꯝꯃꯣ ꯕ꯭ꯔꯁꯀꯗꯨ ꯇꯧꯊꯣꯛꯑꯣ ꯄꯤꯛꯇ꯭ꯔꯨ ꯃꯤꯠꯆꯤ ꯈꯠꯂꯒ ꯗ꯭ꯔꯦꯁꯇꯤ ꯅꯪꯒꯤ ꯁꯦꯠꯄ ꯇꯥꯕ ꯑꯉꯥꯡ ꯑꯃ ꯉꯁꯤ ꯁꯣꯏꯔꯣꯏꯁꯦ ꯃꯤꯆꯤ ꯀꯥꯏꯕ ꯅꯍꯥꯟꯒꯤꯗ ꯍꯧꯔꯒꯦ ꯍꯦꯟꯔꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯃꯥꯒꯤ ꯇꯥꯋꯦꯜꯗꯨ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯃꯁꯤ ꯀꯌꯥ ꯃꯊꯣꯡ ꯆꯥꯗ꯭ꯔꯤꯅꯣ ꯌꯦꯡꯉꯨꯅꯦ ꯆꯥꯒꯦ ꯆꯥꯎ ꯆꯥꯔꯣꯏ ꯇꯣꯛꯎ ꯅꯋꯥ ꯂꯧꯗꯦ ꯑꯁꯨꯝꯅ ꯃꯥꯁꯨ ꯕꯥꯠꯔꯨꯝ ꯆꯪꯈ꯭ꯔꯦ ꯏꯔꯨꯖꯕꯁꯨ ꯂꯣꯏꯔꯦ ꯃꯈꯣꯏꯁꯨ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯟꯔꯤꯅ ꯅꯪꯒꯤ ꯗ꯭ꯔꯦꯁ ꯈꯔ ꯂꯩꯔꯛꯀꯦ ꯑꯩꯗꯤ ꯄꯨꯕꯤꯔꯣꯏꯗꯕ ꯁꯤꯕꯤꯌꯥ ꯉꯥꯏꯈꯨꯑꯣ ꯑꯗꯨꯒꯤ ꯃꯇꯝꯁꯨ ꯂꯥꯛꯈꯤꯅꯤꯌꯦ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯆꯠꯅꯤ
Hoi hoi khara thuna la uka. Laktoine. Halaga hospital da su chatoine. Adu shu ngan tana lak tawba. Yaro ya ngang. Ngahan kai thabak chattabai business ki chang do. Anambana loina fail oire. Atai su yadreba yengsinba watpadagi. Yare taning de A to Z koi thok tana ngang lano. Phibam siga machin sisu leptiye. Henry office na ba dress loisili. Picture na taiga du yandoigi fan chongkhalaga hupai. Henry nokfe tawraga picture bu table mathakta thangatpi aduga si oiradi lama fangadra. Picture su nokfe tawraga losinbire. Henry na chatlage ko bye bye. Kenong kaudabra ne nang. Kariwa picture magi khazai du utli. Henry momo noklaga picture bu nungsina khazai da sikpi aduga marai bakta chupi. Henry su nokfe tawraga tholai. Adubu machena yam nungai taba moongda leirambadu ubada Henry gi harauba maithong hanjinkhre aduga hairai che kedaraga kaisu tawdiye ibungo machado yam uninge aiga puna chase hoi ai losilake ko che hojik natiye ai hojik magi firon khara leirake Vidya Lakshmi suktok laga hoi Nilam ising asaba hijinki baduna masadu loina popthoi leimana imoi bema khara pharaba nangba Kaide fabano si daure ai sabaga thupaga khangma ngamdre Henry su kemta haidana hanna fogeng lamdana chatkre Pochai lei baloiraga Henry su ngai haktang second ama fana picture bu thadokning banate tangai fadadana chatta yadabagi chatlibani Henry mayum yobaga prap changai adubu mayamduna Picture na mapan tholakpagi ngangdana leirambadu ubada Henry yam saure Vidya Lakshmi na now picture su Henry lakpadu ure yam tapna da Henry mai haure picture gi makhutu ta pairaga nang aina kai harongge picture khumge tawi adubu Henry na picture gi makhutu pairaga chingduna ka manungda pusilai nilam noklaga ngasi de mi fuba yengdaure Henry chatlambadagi chaplepi aduga amu kemta hairamdana ka manungda changkhre picture yam kina da ayam lali matungda thoaroye Henry picture bu mathanungda chena konsilaga hairai aigi nungsibibu kaigi saudoino ada matungda di thokanu ko karigumba lamheladi aibu fatte haino picture mapi sadum tarai sorry kaigi kapino nang dadana saudi hairedana matungda tawranu ko picture hoi haibai matagu mangaktu nomi Henry na se siselo Picture firon du lauraga washroom da pusinkre Henry di somda magi library da changaga che khara yengdana leire Picture ngaksang ngangba I machugi fanek phi aduga furit black top amaga litlaga Henry na leirakpa makeup tuna mamai mamit tu khara suke sili aduga laibakta bindi angangba amanami chandon makti thendre hek yengbada piktakna magul leiba champra da champrani Henry su che sang khara pairaga tholai Picture na da Henry na how Henry picture de yeng thorai adubu picture ubada makutta pairamba che singdu leimai da takhiba khangongde picture na naya da haing changlani ye Henry maya da umsili aduga hairai hoi picture ma khwanga metlaga oh my Tarzan Henry picture gi maongdu nusibada loire tapna changsilai Henry khantharakpa mikupta Newton amadi machebu urai amuksu khongfam du khara handoi aduga washroom da prap changkhre picture ngakna kaidauraga Henry manungda thong du losilaga thamoi pena kapai picture su mapandagi thong du thilai da tabra kaidauraga Henry khonjen semaga how thoklage Henry mamai mamittu phajana taitholaga tholai picture na hek yengbada Henry fana lotlasu sakfamda adum khangle da nang kaidaurage kaisu tawdese nangse yam nungsiye aingonda walot kano nang kainom tawre ai khange Henry nokfe tawraga mina kem tawde haraga ada ai thengani nangi chaklorage ko da ai yomsida sumaina kayang kuina pongi chekla dauna lei khuai bano khongthang soiraba nangai gi punsine masina lakadawriba punsi se soidanaba lambida leiramba yekna tingkhang mayam se lauthoklaga freedom da hingba pamdro nang picture mathwai di yam nungai tana hairai hoi ai nang haibata yarage adune aigi nusibidi gutne nupi haisidi kathokpa hendawni akhang kandawne migi leire tawre aigi tawde yengde haide kaude masi pumnamakse thadoktuna akhang kanna hingdawne picture di gyan sukta tade Henry gi wahai du
Kayno nangna ngangi mayamduba. Henry wa thaidoknaba hotnay. Yarese ai chatlage ko ado chak pusilage. Asi hairaga Pictuna wa ngangba nangdakai prap thoklai. Aduga chak pusilaga changai. Se nangi chakni dadadi ada sabra kainom tawrage. Sida sum chaba yadra. Ado nangbu hotel daga chak charaba. Khara khara chaba hore. Aigi hotel ne fazana dum tawe. Aina khangna chadoine. Hoi, ado ngan halauko. Halaktoine. Ado mapandagi thongon silange ko. Pictru kemta khumdre. Henry di yengba ngamdre. Masu yam thuna thoklaaga thongdu lonsilaga chatkre.